ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ 3 ꯐꯤꯂꯝ ꯑꯁꯤ ꯔꯣꯃꯥꯟꯁ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔꯗ ꯕꯦꯁ ꯇꯧꯕ ꯇꯥꯃꯤꯜꯒꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯣꯝꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯆꯤꯡꯁꯤꯟꯕꯤꯒꯅꯨ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕ ꯄꯥꯎꯖꯦꯜ ꯀꯌꯥ ꯑꯃ ꯄꯤꯒꯗꯧꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯗꯣꯝꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯥꯟꯅꯔꯕ ꯀꯌꯥ ꯑꯃꯁꯨ ꯄꯤꯒꯗꯧꯔꯤ ꯃꯗꯨꯗꯤ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯔꯥꯝ ꯑꯁꯤꯕꯨ ꯁꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯞꯇꯨꯅ ꯂꯣꯏꯅ ꯂꯩꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯔꯥꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯠꯂꯝꯕ ꯃꯥꯜꯂꯤ ꯑꯗꯨꯒ ꯔꯥꯝꯕꯨ ꯍꯥꯠꯂꯝꯃꯤꯕ ꯃꯤ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯔꯤꯃꯠꯇꯁꯨ ꯍꯨꯔꯥꯟꯈꯤꯕ ꯂꯩꯇꯦ ꯔꯥꯝꯕꯨ ꯍꯥꯠꯂꯝꯃꯤꯕ ꯃꯤ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯎꯠꯅꯤꯡꯉꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯔꯥꯝ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯥꯝ ꯑꯁꯤꯁꯨ ꯂꯩꯈꯤꯗꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯥꯅꯅꯤ ꯑꯁꯤꯁꯨ ꯁꯣꯐꯥ ꯑꯁꯤꯗ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯇꯨꯃꯤꯟꯅ ꯃꯆꯤ ꯐꯥꯎ ꯂꯦꯡꯗꯕꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯁꯤꯟ ꯑꯁꯤ ꯀꯠ ꯑꯣꯏꯈ꯭ꯔꯒ ꯖꯅꯅꯤꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯖꯅꯅꯤ ꯑꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯜꯂꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯑꯣꯡꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯅꯅꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯃꯤ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯃꯃꯤ ꯑꯗꯨꯒꯤ ꯃꯄꯥꯗ ꯔꯥꯝ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯪꯉꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯆꯪꯕꯒ ꯍꯥꯏꯔꯤꯕ ꯃꯃꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯅꯅꯤꯁꯨ ꯃꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯀꯥ ꯑꯃ ꯌꯧꯕ ꯃꯇꯝꯗꯗꯤ ꯃꯃꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯗꯩ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯖꯅꯅꯤꯒꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯖꯅꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯥꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯌꯥꯝꯅ ꯑꯋꯥꯕ ꯁꯛꯇꯝꯗ ꯎꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯥꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯖꯅꯅꯤ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯉꯣꯟꯗ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯈꯣꯏꯗ ꯁꯀ꯭ꯔꯤꯟ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ 3 ꯍꯥꯏꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯊꯥꯗꯨꯅ ꯎꯍꯜꯂꯤ ꯒꯥꯏꯁ ꯑꯩꯅ ꯈꯪꯉꯤ ꯅꯍꯥꯛ ꯑꯁꯤ ꯃꯤꯗꯜ ꯀ꯭ꯂꯥꯁꯀꯤ ꯏꯃꯨꯡꯒꯤ ꯃꯤꯅꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯊꯤꯔꯤꯕꯅꯣ ꯒꯥꯏꯁ ꯕꯤꯅꯣꯃꯣ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯥꯟꯅꯐꯝ ꯑꯃꯅꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯃꯤꯡ ꯆꯟꯁꯤꯟꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯦꯃꯣ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯕꯤꯅꯣꯃꯣ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯩꯒꯤ ꯗꯦꯃꯣ ꯑꯦꯀꯥꯎꯟ ꯑꯗꯨꯗꯒꯤ ꯇ꯭ꯔꯦꯗꯤꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯀꯌꯥ ꯑꯃ ꯇꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯑꯦꯀꯥꯎꯟ ꯑꯗꯨꯗ ꯊꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯡ ꯑꯁꯤꯁꯨ ꯑꯩꯅ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯇ꯭ꯔꯦꯗꯤꯡ ꯑꯁꯤꯗ ꯂꯨꯄꯥ 4,000 ꯊꯥꯔꯦ ꯑꯗꯨꯒ ꯒ꯭ꯔꯥꯐ ꯑꯁꯤꯁꯨ ꯑꯩꯅ ꯃꯊꯛꯂꯣꯝꯗ ꯍꯥꯏꯒꯠꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯦꯀꯦꯟ 5 ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯈꯟꯖꯔꯝꯕ ꯑꯗꯨꯁꯨ ꯆꯨꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯂꯨꯄꯥ 8,200 ꯇꯣꯡꯉꯦ ꯃꯁꯤꯗ ꯅꯍꯥꯛꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯍꯥꯞꯆꯤꯟꯕ ꯑꯁꯤ ꯑꯇꯣꯞꯄ ꯍꯤꯔꯝ ꯀꯌꯥ ꯑꯃꯗ ꯌꯥꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯦꯅꯤ ꯕꯦꯡꯛ ꯑꯃꯗꯤ ꯄꯦꯇꯤꯑꯦꯝꯅꯤ ꯑꯩꯍꯥꯛꯁꯨ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯈꯪꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯅꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯔꯥꯝ ꯑꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯑꯉꯥꯎꯕꯤ ꯑꯃꯗꯧꯅ ꯃꯇꯝ ꯑꯗꯨ ꯑꯗꯨꯝ ꯂꯦꯜꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯣꯏꯅꯁꯨ ꯎꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯅꯨꯄꯤ ꯑꯃꯅ ꯂꯣꯏꯅ ꯖꯅꯅꯤꯕꯨꯁꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯁꯤ ꯄꯥꯁꯀꯤ ꯃꯇꯝꯗ ꯎꯠꯂꯛꯏ ꯍꯥꯏꯕꯗꯤ ꯖꯅꯅꯤꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯖꯅꯅꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯑꯁꯣꯝꯗ ꯑꯃꯨꯛ ꯔꯥꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯔꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯝꯒꯤ ꯃꯄꯥꯅ ꯔꯥꯝꯗ ꯅꯍꯥꯛ ꯁ꯭ꯀꯨꯜ ꯊꯦꯡꯗ꯭ꯔꯤꯕꯔꯥ ꯔꯥꯝꯅꯁꯨ ꯆꯥꯅ ꯊꯛꯅꯕ ꯑꯗꯨ ꯆꯥꯅ ꯕꯕꯥ ꯍꯧꯖꯤꯛ ꯃꯇꯝ ꯈꯔ ꯂꯩꯔꯤꯌꯦ 8:45ꯇꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯇꯥꯒꯗꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯥꯝꯒꯤ ꯃꯄꯥꯅ ꯑꯃꯨꯛ ꯑꯣ ꯅꯈꯣꯏꯒꯤ ꯕꯦꯜ ꯑꯁꯤ 8:45ꯇ ꯇꯥꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯊꯦꯡꯉꯦ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯅꯍꯥꯛꯅ ꯑꯗꯨꯝ ꯂꯥꯁ ꯑꯋꯥꯔ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯡꯒꯗꯣ ꯇꯦꯕꯜꯗ ꯊꯝꯃꯤꯕ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛꯇ ꯊꯥꯗꯧ ꯃꯁꯤꯗꯒꯤ ꯔꯥꯝꯒꯤ ꯃꯃꯥ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯔꯥꯝꯗ ꯅꯍꯥꯛꯀꯤ ꯇꯤꯐꯤꯟ ꯑꯁꯦ ꯑꯩꯍꯥꯛꯅ ꯄꯦꯛ ꯇꯧꯕ ꯂꯣꯏꯔꯕꯅꯤ ꯑꯁꯤꯗꯤ ꯆꯤꯀꯟꯁꯨ ꯉꯥ ꯊꯣꯡꯕꯁꯨ ꯌꯥꯎꯔꯕꯅꯤꯀꯣ ꯔꯥꯝꯅꯁꯨ ꯍꯣꯏ ꯏꯃꯥ ꯑꯗꯨꯅ ꯌꯥꯔꯅꯤ ꯔꯥꯝꯒꯤ ꯃꯃꯥꯅ ꯑꯩꯅ ꯍꯥꯞꯄꯤꯕꯁꯤꯡ ꯑꯁꯦ ꯅꯍꯥꯛ ꯐꯖꯅꯗꯤ ꯆꯥꯎꯀꯣ ꯅꯍꯥꯛ ꯀꯔꯤꯝꯇ ꯆꯥꯗꯕꯤ ꯅꯃꯥꯟꯅꯕꯗ ꯑꯗꯨꯝ ꯄꯤꯊꯣꯛꯄꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯔꯅꯨ ꯔꯥꯝꯒꯤ ꯃꯄꯥꯅ ꯔꯥꯝꯗ ꯑꯃꯨꯛ ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯄꯤꯖꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯃꯥꯟꯅꯕꯁꯤꯡꯗꯁꯨ ꯄꯤꯖꯧ ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯆꯥꯎ ꯀꯗꯥꯏꯗꯅꯣ ꯅꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯔꯥꯝꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅ ꯊꯥꯖꯕꯤꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯁꯤꯗꯒꯤ ꯎꯔꯝꯃꯅꯤ ꯑꯩꯅ ꯕꯤꯅꯣꯃꯣ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯀꯃꯥꯏꯅ ꯐꯪꯏ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃ ꯍꯥꯏꯔꯝꯒꯦ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯄ꯭ꯔꯣꯃꯣ ꯀꯣꯗ
sangai e asibu sinaba taragadi nahakna double bonus soidana phangani samna harabada nahakna lupa lising ama hapchanba matamda adomna lupa lising ani soidana makki phangani hojiksu miyoi kya amana masibu sinaduna asengba paisa da onthoi maduna nahakchu aigi description da yauriba changpham asida changduna adomsu lauthabiro asomda amu janani da mu lai janani na mamada ima nahak suni asi school da drop tawiramo ayak ngasidi special class lai janani gi mama na su kyam waba thabak no dubu minute manga khatang changba dubu adum chamina kon haka janani na ima mahak to hokji phok loisanba loi heudribani aduba sumna haineringai sera asida janani gi manaupi adu dress loisanba loiduna mama amadi janani gi manakta chenthro ami maramaduna janani su manaupi dubu puraga chatpa tarami somda su ramadu school chatnaba haiduna mahaki motorcycle adu gi manakta chensalami mamana nong chui car thilalu haiduna harami adubu ramna yarani mahak motorcycle asida dum chakhrage harami ramgi mamana adudi nahak raincoat la kainoma upsan ko harami adubu ramna mamana hariba adu yaramde mahak raincoat uptabi dum chakhrami aduga ramsu mahaki school gi lambi aduda traffic jam oibana mahaki gari adu leptuna lerami aduga matam asida nongsu yamna kanna taduna lerami mahakna nakande yengthoba matamdadi janani adu mahaki cycle adu chen taduna chen semduna lerami ramna janani gi manakta sangduna mahaki chen adu sembi gi harami janani na su yabadagi ramna chen adu sembirami janani na su thank you harami modagi ramna kari school da tamge haiduna janani da hangami adubu janani du karimta khumdabi mahak thank you haramaga mafam adudagi chekhirami adubu ramdi janani si uba matamda mahak pungaw ngawduna lehorami modagi ramna su school hek yaropaga mahaki mamanaba singaduda school gi uniform da maroon color da white na check chatpa si kari school gi no haiduna hangami mamanaba singaduna su AVM gi school gi ni haiduna harami adubu makoi singadugi maraktagi mamanabi amana adudi AVM school gi natie Vidyani Ketan gi ne haraklami mahaki manau nupi su mafam aduda tamme haiduna harami asumna janani na tamiba school asigi maming asisu khangbadagi ramadu janani na tamiba school haibadi Vidyani Ketan tamna mamanaba singaduga lami asum hek yawbaga ramsu janani bu tholokpra haiduna yengduna lerami mamanaba singaduna karino nupa nahna poraibe school asidi nupa ngakta bu tamba maline nupa ngakta oina tholai harami ramna su ngakta ngaikho mahak tholam khiro harami mamanaba amana mu matau karamna masigi nupi sina thengnaribano haiduna ngami ramna su ngasai nong churingai matamda mahaki cycle yadraduna lembadagi mahakna sembibadagi thengnakhibane harami mamanaba amaduna mu adudi magic movement ne love at first sight kaiduni ne haiduna phagi torami ramna su hoi adu haiba taredana harami asumna haineringai sera asida janani adu mamanabi amaga loinana second induna tholami ramna su mamanaba singaduda tu yengo mahak tholai haiduna ramna mamanaba ani duda harami ramgi mamanaba aduna masidi masak phajaju phajade harami ramna nangna yengebado onare anemba nupidu nate awangba ne harami aduga somdasu janani adu mahaki mamanabi aduga wari sanaduna chatuna lerami matam aduda mahaki manau nupiduna janani da chingduna maningda karigumba ama yengo haibagi mongda sign toromi asengbagidi janani gi manau nupi suni asi maron thoktabani janani na onthogi yengpho matamdadi ramadu mahaki matungda mamanaba singaduga lepaga lerambadu mahakna urami audagi janani na su mamanabi singaduda masigi nupa asina ngasai mahaki cycle chen yadaba adu sembirakpani haiduna mamanabi duda tamami asumna janani na yengpa asida ram hoisu ikaiduna matung onthoktuna lerami maidagi janani hoidu sakhiba aduda ramna mamanaba singaduda yam thuna gari da kakalo makogi matung amukta inausi haiduna mamanaba singaduda gari da tongkhatnaba hairami adubu mamanaba amadi mahaki thabak laire lehaurage harami aduga janani amadi mamanabi makoi ani dusu manaupi du thanamaga atopa lambi amada lariki matangda wari sana duna charkhirami aduga ram amadi mahaki mamanaba makoi ani su makogi matungda dum tanaduna lami asumna sum inarakpana janani amadi mamanabi makoi ani edu school lorba matungda tuition chatle haiba si ram amadi mamanaba makoi ani na khangkhirami modagi ramgi mamanaba duna ramda aikoina makoigi matung inaraiba se soire manau nupi dugi matung inaramba taragadi mahaki mayum khangamgadabani harami ramna su aikoina toriba se soide masina khwaidagi farabana harami modagi ramgi mamanaba duna su ramna hainingiba si khangami maramaduna ramda asumna harami he ram nahak adumaina tawnuko ayak school book yamna kaningdana kariba jani maidagi mathangi next day da ram amadi mamanaba makoi ani edu janani ne yauba tuition mafam aduda makoi ani su yauduna lemi adubu ramdi yamna thawai nungaiduna mahak famduna lermi aduga mahaki mamanaba adudi tuition asi lakpa asida yamna yauningdabana peraga famduna lermi modagi mamanaba aduna peri tawraga ramda sumna haklami nahak yamna fataba mini aina di somda school bhau kaningda kari nahakna muk tuition asi su yawle natra adubu ramdi mahaki mamanaba asina hariba asiga tadabi mahakti adum onda nungaiduna noga lermi adubu ramsu makoina sukuina ngairba matamda janani adu laktabadagi mamanaba asida aikoina yawriba tuition gi class asibu chummabro mahakti sunglak laktena haiduna mamanaba aduda hanjin hangduna lermi mamanaba aduna su chumme aikoina yawriba class asi haiduna harami
ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯅꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇ꯭ꯌꯨꯁꯟꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯌꯥꯎꯕ ꯆꯪꯉꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯗꯤ ꯔꯥꯝ ꯑꯁꯤ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯖꯅꯅꯤꯁꯨ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯔꯥꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯕꯦꯟꯁꯇ ꯆꯪꯗꯨꯅ ꯐꯝꯃꯒ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯁꯨ ꯔꯥꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯏꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯅ ꯍꯦꯛ ꯃꯉꯣꯟꯗ ꯌꯦꯡꯉꯛꯄꯒ ꯃꯍꯥꯛꯅ ꯌꯦꯡꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯇ꯭ꯌꯨꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯖꯅꯅꯤ ꯍꯣꯏꯒꯤ ꯃꯇꯨꯡꯗ ꯔꯥꯝ ꯍꯣꯏꯁꯨ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯕꯥꯏꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯈ꯭ꯔꯒ ꯖꯅꯅꯤ ꯍꯣꯏꯅ ꯁꯥꯏꯀꯜ ꯊꯧꯔꯛꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯥꯝꯗꯨꯅ ꯂꯩꯔꯒ ꯖꯅꯅꯤꯅ ꯁꯥꯏꯀꯜ ꯊꯧꯔꯛꯄ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯁꯨꯝꯕ ꯔꯥꯝꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯖꯅꯅꯤꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯉꯛꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯖꯅꯅꯤꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯑꯃꯨꯛ ꯔꯥꯝ ꯑꯗꯨ ꯃꯤꯡꯁꯦꯟꯒꯤ ꯃꯃꯥꯡꯗ ꯇꯥꯏ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯂꯥꯛꯑꯒ ꯔꯥꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛ ꯀ꯭ꯂꯥꯁ 12 ꯀꯥꯔꯕ ꯑꯁꯤ ꯇꯥꯏ ꯐꯥꯎꯕ ꯂꯣꯟꯕ ꯍꯩꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯄꯨ ꯀꯃꯥꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯔꯥꯝ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯗ ꯆꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇ꯭ꯌꯨꯁꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯔꯥꯝ ꯑꯗꯨ ꯇ꯭ꯌꯨꯁꯟꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯅ ꯇꯥꯛꯏꯕ ꯑꯗꯨꯒ ꯇꯥꯗꯕꯤ ꯖꯅꯅꯤꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯇꯤꯆꯔꯗꯨꯅ ꯔꯥꯝ ꯍꯣꯏꯒꯤ ꯕꯦꯟꯁ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯤꯟꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ ꯑꯗꯨꯒ ꯅꯍꯥꯛ ꯂꯦꯞꯈꯠꯂꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯁꯨ ꯃꯍꯥꯛ ꯃꯥꯟꯗꯨꯅ ꯃꯍꯥꯛ ꯂꯦꯞꯈꯠꯂꯝꯃꯤ ꯑꯗꯨꯕꯨ ꯑꯣꯖꯥꯗꯨꯅ ꯅꯍꯥꯛ ꯅꯠꯇꯦ ꯅꯍꯥꯛꯀ ꯊꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯂꯦꯞꯈꯠꯂꯣ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯨꯅ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯕꯨ ꯂꯦꯞꯈꯠꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯤꯗ ꯃꯍꯥꯛ ꯑꯇꯣꯞꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯦ ꯅꯍꯥꯛꯅꯦ ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯕ ꯑꯁꯦ ꯇꯥꯗꯕꯤꯒ ꯇꯧꯍꯤꯅꯦ ꯃꯁꯤ ꯍꯦ ꯏꯔꯣꯏ ꯃꯥꯟꯕ ꯀꯅꯥꯗꯅꯣ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯁꯦ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯅꯍꯥꯛꯅꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯦꯞꯈꯠꯂꯣ ꯍꯥꯏꯔꯤꯕ ꯑꯁꯦ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩ ꯍꯥꯏꯕ꯭ꯔꯣ ꯁꯥꯔ ꯍꯥꯏꯗꯨꯅ ꯂꯦꯞꯈꯠꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯗꯤꯐꯥꯏꯟ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯥꯏꯄꯣꯜ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯑꯟꯁꯥꯔꯁꯨ ꯈꯨꯝꯕ ꯉꯝꯗꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯥꯁ ꯃꯅꯨꯡ ꯑꯁꯤꯗ ꯅꯀꯣꯛ ꯑꯗꯨ ꯎꯔꯨ ꯂꯩꯗꯨꯅ ꯇꯤꯟꯊ꯭ꯔꯣꯛꯀꯨꯝꯅ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯟꯁꯥꯔꯗꯨ ꯍꯥꯏꯔꯛꯑꯣ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗꯤ ꯈꯪꯗꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯁꯥꯎꯗꯨꯅ ꯅꯪ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯁꯛ ꯑꯁꯤꯒ ꯊꯥꯏꯅꯉꯥꯏꯒꯤ ꯄꯩꯁꯥ ꯑꯆꯠꯇꯕ ꯁꯤꯀꯤ ꯆꯞꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯠ ꯑꯟꯁꯥꯔꯗꯨ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯨꯅ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯅꯍꯥꯛ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯁꯥꯔ ꯃꯍꯥꯛ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯊꯨꯏꯅꯦ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯦ ꯏꯔꯣꯏ ꯃꯥꯟꯕ ꯑꯩꯅ ꯀ꯭ꯂꯥꯁ ꯇꯥꯛꯏꯉꯩ ꯃꯇꯝꯗ ꯅꯍꯥꯛ ꯐꯖꯅ ꯇꯥꯕ ꯌꯥꯗꯕ꯭ꯔꯥ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯥ ꯅꯍꯥꯛ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯏꯕ꯭ꯔꯥ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯣꯛꯅ ꯊꯣꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯕꯁꯨ ꯔꯥꯝꯗꯤ ꯀꯔꯤꯝꯇ ꯊꯋꯥ ꯁꯥꯗꯕꯤ ꯖꯅꯅꯤ ꯍꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯟꯗꯨꯅ ꯌꯦꯡꯉꯒ ꯂꯩꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯔꯥꯝ ꯑꯗꯨꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯅꯅꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯖꯅꯅꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯩꯍꯥꯛ ꯊꯦꯡꯉꯕꯅꯤ US ꯑꯦꯝꯕꯦꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯖꯅꯅꯤꯅ ꯏꯃꯥ ꯅꯍꯥꯛꯅ ꯃꯗꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏꯔꯒ ꯂꯩ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯞꯄꯗ꯭ꯔꯣ ꯏꯃꯥ ꯅꯍꯥꯛꯀꯤ ꯅꯅꯥꯎꯅꯨꯄꯤꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯏꯃꯥ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯃꯥꯗꯨꯅ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯒꯗꯧꯕꯅꯤꯀꯣ 90%ꯒꯤ ꯃꯊꯛꯇ ꯃꯥ ꯑꯗꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ USꯗ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯊꯕꯛ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯅꯅꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯁꯨꯀꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯟꯅ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣꯖꯥꯗꯨꯅꯁꯨ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯉꯁꯤꯗꯤ ꯅꯈꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯉꯟꯅꯕꯨ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯗ ꯖꯅꯅꯤꯅ ꯔꯥꯝꯒꯤ ꯕꯦꯟꯁ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯔꯥꯝꯗꯤ ꯐꯝꯃꯒ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯍꯦꯛ ꯍꯧꯕꯒ ꯉꯥꯇꯪ ꯂꯩꯕꯒ ꯔꯥꯝ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯔꯥꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯀ꯭ꯂꯥꯁ ꯑꯗꯨꯕꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯀ꯭ꯂꯥꯁ ꯑꯗꯨꯗ ꯐꯖꯅ ꯌꯥꯎꯗꯕꯤ ꯃꯍꯥꯛ ꯖꯅꯅꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯒ ꯔꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯉꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯖꯅꯅꯤꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯃꯩꯗꯒꯤ ꯑꯃꯨꯛ ꯔꯥꯝꯁꯤ ꯃꯌꯨꯝꯗ ꯂꯩꯕꯒꯤ ꯁꯤꯟ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯔꯥꯝ ꯑꯁꯤ ꯃꯌꯨꯝꯗꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯀꯟꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯌꯥꯎꯔꯤꯕ ꯐꯤꯖꯤꯛꯁꯀꯤ ꯀ꯭ꯂꯥꯁ ꯑꯗꯨꯒꯤ ꯅꯣꯠꯁ ꯑꯗꯨ ꯐꯖꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯖꯅꯅꯤꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯖꯅꯅꯤꯕꯨ ꯌꯦꯡꯖꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯇ꯭ꯌꯨꯁꯟꯒꯤ ꯀ꯭ꯂꯥꯁ ꯑꯗꯨꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯀ꯭ꯂꯥꯁ ꯑꯁꯤ ꯐꯖꯅ ꯌꯥꯎꯗꯕꯤ ꯖꯅꯅꯤꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯖꯅꯅꯤꯁꯨ ꯔꯥꯝꯅ ꯌꯦꯡꯉꯛꯏ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯈꯪꯉꯤꯕꯅꯤ ꯃꯍꯥꯛꯁꯨ ꯔꯥꯝꯅ ꯌꯦꯡꯉꯛꯏꯕ ꯑꯗꯨꯗ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯣꯟꯅꯗꯤ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀ꯭ꯂꯥꯁꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯔꯥꯝꯗ ꯃꯍꯥꯛ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯔꯥꯝꯕꯨ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛ ꯍꯧꯒꯠꯍꯟꯈꯤꯕꯅꯤꯅ ꯃꯍꯥꯛ ꯃꯥꯟꯗꯨꯅ ꯃꯍꯥꯛ ꯑꯣꯏꯅ ꯍꯧꯒꯠꯂꯛꯑꯝꯃꯤ
oza aduna nang haiba nate iroi namanabado hogalo haibani haiduna Rambu hogalalami aduga oza aduna Ramda state ghost law answer me harami Ramna su ghost law haibra sar oza aduna su ghost law natrabadi mother in law ra ayakna hariba si haiduna harami asuna mamanaba si hogalanba aduda Ramgi mamanaba aduna su mahaki atoba mamanaba sida aksu ngasidi hogalalentana mahak chai choidana sar tawni haiduna mamanaba aduda hairami adubu mahakna sumna hairinge matamasida Ramna ghost law adubu yamna nana define tawroklami Janani su Ramna lari hairambagi mosi ubu matamda maksu ingangakuna Ramda yengaga lerami oza aduna su Ramna pakum nana pirakpa asida yamna haire nahak haiduna Rambu famnaba hairami aduga Ramda nahak mafam aduda famuranu nang madugi bench adugi iroising aduga faminaba taradi nahak su mangba tare chalo nahaki natungi bench aduda oina famu haiduna Ram adubu famalami asumna Ramdi Janani gi mapada famalakpa asida mahakti amuke na harau baibdu oikre aduga class asi lorba matungda Ram amadi mamanaba makhoi ani su hanagi matawgumna sum makhoi gi ngaifam aduda Janani amadi mahaki mamanabidu ngaiduna lerami adubu numit asidadi Janani adu mahaki cycle adu khamduna Ramgi manakta changami aduga Ramda nahaki mingasi Ram kawwa natra kari maramgino nahangna aigi tungda dum koeni naduna leriba se Ram aina hariba sitaw nangna sumna aina chatpa mafam khudingi adum inaba aduga aina lakpa mafam khudimakta nahakna ngaiduna leramba se masi yamna fate aigi yumna khangkhiba taragadi aingonde yamna nungairoi yamna soba problem ama thokani aina hariba si gyan tarabra Ram haiduna Ramda hangami sumna harga Janani adu mafam adudagi setkhige haiduna torami Ramna minute amata ngaikho nangna aina sugumna nahakki chatpa lambi khudimakta ngaiba amadi inaba tawhanningdaba taragadi nahakki telephone number piramo harami modigi Janani na aina haribasi nahak gyan karimta tadre ai chatlage haraga Janani adu mafam adudagi tumina chatkirami maramaduna Ramsu thawai nungaitana lejahorami aduga Ram adu mahaki mamanaba sing aduda oina nakoidi aina ngasaidagi thawai nungetriba asi nakoidi noga yenga lerimiba oire haiduna mamanaba ani duda oina tainarami masigi next day da Janani adu tuition class adu yawba lakpa matamda Ram adu mahaki bench aduda phamaga leramba adu mahana uramde maramaduna Janani su Ramgi bench aduda hanjin hanjinna Rambu lakpra haiduna yengbagi sakta masibo aikoina uba fangli ata asidadi Janani gi maithongda su Ramna tuition laktaba asida haifetang nungaitabagi sakta mamabu aikoina uba fangli aduga Janani asi class asi yawba loraga tholokpada su Ramna he mahaki bike khampham aduda mahakna Ramgi bike adubu khambra haiduna su yengami asumna Ramgi bike asi khamamdaba asida Janani adu yamna thawai nungaitana maki cycle adu illaga tholami masidagi asu numit kharani amadi Ramnaga he ngaiduna leramba mafam aduda Janani na lakpa matamdadi Ram adu ngaidabi lerami asumna tawba mo asida Janani su maki thamoi nungdadi nungaitaba kharadi foromi adubu mamanabi singdadi mahana karimata haidomde aduga Janani gi family aduna nungdangda chakcha aduna leringe matam asida TV da su advertise ama laami haiba advertise adu cement kauba Ram amagi matangda hairami asumna Ramgi maming palakpa asida Janani adu chakcharamba adu tumina leptuna advertise adu yengduna lerami manaw nupi sunina su khangbanina masigi mo aduda noktuna machi adu dengami masigi next day da Janani adu amu mahaki tuition class adubu yauduna leramba adubu mo aikoina uba fangli matam asidadi Janani gi maithong asida Rambu laktabagi yamna awabagi saktam adu aikoina uba fangli mahakna Ramna hek fangba bench aduda yengjaduna mahak yamna thawai nungaitana leramba adubu aikoina uba fangli asumna Janani gi thamoidasu Ram adu mahaki matungda famaga leiba oina khalaklami modagi mahakna onthoga yengwa matamdadi Ram adu mangonda noktuna yenga lerami maitigi Janani su Ramda amuhanna onthoga yengduna mahaksu Ramda yamna nungsiba mino ama noomi aduga mahak ikairaduna amu mamaidu leithoktuna nooga leikhirami asigumba Janani gi mo mato sida Ramsu hojikti khangye madudi Janani gi thamoidasu mahaki nungsibagi mami taba hore haiba asi maramaduna hojikti Ram asi aduki matik harauba haibadu oikre maitigi makoigi class loraba matungda Ramsu hanagi matawgum Janani gi matungda adum inarami adubu hantaki mata asidadi Janani su Ramna mahaki matungda inarakpa amadi mahaki mamangda hana ngairaga leramba adu mahak aduki matik haraurami maramaduna mahakna su Ramda yengduna nungsimino kya ama nokpa boikoina uba fangli asumna hojikti Janani su mayumda leiba matamda Ramgi wakhan khanduna machi khudingi famduna lerami aduga asumna tamna tapna makoini asi close oisenarakpadagi Ramsu hojikti ayuk nungthinda inarakpadagi hentoktuna Janani gi matungda inarakpa asi nungdangda fo inarakami modagi Janani na lepaga Ramgi manakta sangsalakuna mahaki telephone number dubo hairami adubu Ramdi karimta tadabi Janani da yamna harauna noktuna adum yenga lerami Janani na madudagi note tawsalo hairami Ramna makok nomduna note tawsalo hairaga asigumba maruoiba number sing asidi mahaki makokta adum masa matonda chinpa puraga lei hairami modagi Janani dusu phone number du piramaga yamna harauduna no ga mayum tamna laami
aduga Ramsu mahaki matungda dum inaduna laami adubu Jananina mayum mana asi hek yaubaga mahaki mapa adu tholokpa aduda mahak noomba adu khanglep lepami mahaki maithongi sakpham adu onkirami aduga mahak adu prap mahaki mapagi mana aduda changsankirami asomdasu Ramgi mamanaba aduna Ramda aikhoi chatlorasi masigi nupa ase Janani ki mapa male haiduna harami adubu Ramna hallase habdu yaramde aduga Janani gi mapana Janani da kari daure ngasidi khongna halabadi Janani na cycle gi tayar adu puncture oikhre Janani gi mapana mu hoi fare adudi yumda yamna thuna changu haiduna machanupi dubu thajankhirami aduga Ramsu amu mamai gadu nontharaga khangsanadaba saduna Janani gi matungda bu inanaba haiduna Janani gi matungda mu chatkhirami matam asidadi Janani gi mapana Rambu khamduna ichanupa nangna kari maramgino masigi nupi macha asigi matungda inaraklibase aduga sumna wari sanariba asibu Janani nasu laptakna yengduna lerami Ramna Janani gi mapada Uncle aidi nupi gi matungda inarakhibasu leite aikhoidi tuition hanjarakpane harami modagi Janani gi mapa aduna sauduna Ramgi mamaida khupangna tharami aduga Ram amadi mahaki mamanaba makhoini da Janani gi mapani yamna sauna nang amadi nakhoini asi nakhoigi namana pana laik tamnaba haiduna paisa kya ama tingna tuition thari banatra aduga nakhoina asiauna thengaba sibo nayumda ganjandagai nupi macha amagi matungda queen inaduna chatuna leiriba nakhoi namana pagi karimta khandabra namai doi kaibu khangdabra chalo masigi matungdagi amonna asumba thaba ase aigi mitmangda uhanba targadi nakhoini bo aina hatkani harami asumna haramaga Janani gi mapa adu mafam adudagi sauraga chatkhirami aduga Janani su mayumda yamna thawai nungaitana changkhirami adagi Ram amadi mahaki mamanaba adusu karimta haiba ngamjadabi tumina mafam aduda thawai nungaitana lehorami numit asigi nungdang asida Janani adu Ramda mahaki mapana khupakna thakiba aduda mahak tumpham chapam khangdraduna yamna thawai nungaitana lerami adubu masigi next day da Janani adu mahaki school kabagi routine khanduna lerami matam aduda Sunina mahaki manakta laktuna machegi makhut adubu paiduna singthomi Janani na Suni hojik thengabane nahak adumna tawranu ehak routine khalibane harami adubu Sunina tadabi machegi khuda adubu paiduna yamna kanna singthomi modagi Janani su Sunina mangonda kainoma haininge haiba si khangbadagi mahaksu tholami aduga Sunina makuna thinduna Ram asi makoigi gate leire haiba asibu Janani da uhalami asumna Ramna makoigi gate lepaga leramba asida Janani di aduki mating ngakpa haibadu oikhare maramdi mahaki mapana ngarangta Ram asibu mahaki matungda inarakpagi khupakna thaduna yamna thina ngangami bani adubu Ramdi karimta akiba faudabi ayuk nganta asida makoigi thongada lep lemba asida Janani du yamna pakatuna manaunupi eduda mama amadi mapabu tholakpa taragadi hairau haiduna ingkit piramaga mahak adu Ramgi manakta yamna thuna senthurami aduga Jananina nahak mafam asida karidawwa laklibano yamna thuna chatlo hairami Ramna ai nangonda karigumba aruba wa khara haigadawa lei hairami Jananina yare chatlo nahak ngarangda aikhogi babana khupakna thakhraba natra ehaki tungda inarakpagi nang amukne ngasi mo aikhogi babana thongana sida lerami haibachi ukhiba taragidi nahak soidana hatpi khrani chatlo adubu Ramna aihak matam kuina lowroye karigumamta hairamge hairami Jananina yare chatlo aihak class loiraga thoglage nahak ngairamo aduda wari pumba adu sanarse hairami asumna hainaraga makhoini edu chana khitoi tarami modagi Ramna amu Janani da amukta ngaiko minute amata wa amata hayauge harami Janani na mu yamna pakana Ramgi manakta changsalakuna kari amu haikhige haibano Ramna karimta haidabi I love you asumna harakpa asida Janani edudi mamit managa langthoktuna pongaktuna Ramde yenga laikhirami aduga Ramda chalo yare hore nungthinda thengnarsi harami Ramsu yare haraga amuk chakkhige haiduna tarami modagi Ramna amu ngaiko amuktaga minute amataga haiduna Janani bu mu khamami modagi Janani na mung changsilaga kari mu haidawa walige adum khamduna leribado Ramna nahak horen aina nungsi haikiba adugi paukhomadu karam kanda piduna harami Janani na chatlo horen nungthin hairage harami Ramna nate ya de do hojik habiyo please harami modagi Janani na nahangda ingonda yumgi corner amada kokthokuna nangi wahangi ya de haiduna namduna hayanaba tawriba ase nahaki anauba technique amara hairami Ramna su adumna khanganu aihak nungthin fawwa angawwa amagi matawgumna nahaki paukhum adubu ngaihallaga yamna wana thamganu harami modagi Janani edu ikairap tawduna Ramda aishu nangbu nungsi hairaklami aduga chalo yare haiduna Janani na Ramda hairami aduga mahaksu Ramda mahaki punsigi ahanba oina nungsiga hairuba asida mahaksu masa adu bram chatuna mayaga kathoga mayum tamna changami aduga Ramsu asomda mahangna pamjaba nupina mangonda nungsi hairakpa asida harauduna Janani gi gate adugi manakta chongduna lehorami aduga Janani asi yamna harauna mahaki mayum manung aduda changami manau nupi sisu masiena haraurga changakpa asida noktuna yenga lehorami asumna manau nupi asi masiena harauba matamda haraujai aduga masiena waba matamda sukapjai maidagi Ram amadi mamanaba makhoini edu Janani na iskun halakpagi lambi duda ngaiduna lerami
ꯑꯗꯨꯒ ꯖꯅꯅꯤꯁꯨ ꯂꯥꯛꯑꯒ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯔꯥꯝꯗ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇ꯭ꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅꯁꯨ ꯑꯩꯁꯨ ꯑꯁꯨꯒꯨꯝꯅ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯅꯨꯡꯇꯤꯒꯤ ꯉꯥꯏꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯛꯇꯔꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯅꯍꯥꯛ ꯇꯨꯏꯁꯟ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯦ ꯔꯥꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕ ꯑꯁꯤꯗꯤ ꯑꯩꯍꯥꯛ ꯇꯨꯏꯁꯟ ꯂꯥꯛꯎꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯕꯅꯣ ꯖꯅꯅꯤꯅ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯅꯍꯥꯛ ꯉꯁꯥꯏꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨꯀꯣ ꯑꯩꯒꯤ ꯕꯕꯥꯅ ꯍꯟꯇꯛꯀ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯔꯥꯝꯅ ꯑꯁ ꯅꯪ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯖꯅꯅꯤꯅ ꯑꯃꯨꯛ ꯔꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯗꯤ ꯃꯪꯒꯨꯝꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗꯣ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛ ꯑꯣꯏꯌꯦ ꯔꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥꯅ ꯑꯩꯈꯣꯏꯕꯨ USA ꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯆꯍꯤ 5ꯃꯨꯛ ꯁꯨꯔꯕꯅꯦ ꯃꯍꯥꯛꯅ ꯚꯤꯖꯥ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯦ ꯑꯗꯨꯅ ꯚꯤꯖꯥ ꯑꯗꯨ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯁꯣꯏꯗꯅ ꯑꯩꯍꯥꯛꯁꯨ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯅꯤ ꯅꯪ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯤꯠ ꯇꯧꯔꯝꯃꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯁꯥꯎꯗꯕ ꯉꯝꯗ꯭ꯔꯥ ꯅꯪ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅꯁꯨ ꯁꯥꯎꯒꯅꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯁꯥꯞ ꯐꯥꯎꯕ ꯊꯥꯅꯤꯡꯒꯅꯤ ꯅꯪ ꯃꯗꯨ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯗ꯭ꯔꯥ ꯔꯥꯝꯅ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏꯗꯕ꯭ꯔꯥ ꯍꯥꯏꯁꯦ USA ꯗꯒꯤ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯒ ꯍꯜꯂꯛꯄꯗꯨꯐꯥꯎ ꯑꯩꯍꯥꯛ ꯉꯥꯏꯔꯝꯒꯦ ꯃꯗꯨꯒꯤ ꯖꯅꯅꯤ ꯑꯗꯨ ꯂꯣꯏꯔꯦ ꯑꯩꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯍꯜꯂꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯔꯥꯝꯅ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯑꯗꯨ ꯈꯛꯇꯪꯂ ꯍꯥꯏꯔꯝꯃꯤ ꯖꯅꯅꯤꯅ ꯃꯃꯥꯏꯗꯨ ꯑꯣꯟꯁꯤꯜꯂꯛꯑꯒ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯔꯥꯝꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯉꯥꯏꯔꯤꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯇꯥꯅꯕꯔꯥ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯃꯔꯣꯏꯗ꯭ꯔꯥ ꯖꯅꯅꯤꯅ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯄꯥꯝꯃꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯑꯗꯨꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯀꯔꯤꯝꯇ ꯐꯥꯎꯗꯦ ꯅꯠꯇ꯭ꯔꯥ ꯐꯔꯦ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯖꯅꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯍꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯑꯒ ꯔꯥꯝꯗ ꯅꯪꯅ ꯉꯝꯃꯒꯗꯤ ꯅꯍꯥꯛꯀꯤ ꯕꯥꯏꯛ ꯑꯁꯤꯗ ꯑꯩꯍꯥꯛꯄꯨ ꯇꯣꯡꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯔꯥꯎꯟ ꯑꯃ ꯄꯨꯕꯤꯒꯦꯔꯥ ꯑꯩꯍꯥꯛ ꯕꯥꯏꯛ ꯇꯣꯡꯕ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯝꯁꯨ ꯉꯁꯥꯏꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯜꯂꯨꯕ ꯑꯗꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯃꯛꯑꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯕꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨꯗ ꯇꯣꯡꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯥꯎꯟ ꯑꯃ ꯀꯣꯏꯗꯨꯅ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯁꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯅꯣꯛꯑꯒ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯗꯥꯡꯗ ꯖꯅꯅꯤ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯗꯨꯅ ꯔꯥꯝꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯔꯥꯝꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯖꯅꯅꯤꯅ ꯑꯣꯈꯠꯂꯝꯃꯤ ꯔꯥꯝꯅ ꯐꯣꯟ ꯑꯗꯨꯗ I love you ꯍꯥꯏꯔꯛꯂꯝꯃꯤ ꯖꯅꯅꯤꯅꯁꯨ I love you too ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯝꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯔꯥꯝꯅ ꯑꯩ ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯗꯣꯂꯥꯟ ꯃꯊꯛꯇ ꯂꯩ ꯅꯍꯥꯛ ꯊꯣꯛꯂꯛꯑꯣꯀꯣ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯀꯛꯈꯤꯔꯝꯃꯤ ꯖꯅꯅꯤꯁꯨ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨ ꯅꯪꯍꯧꯔꯝꯗꯦ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯃꯅꯥꯎꯅꯨꯄꯤ ꯁꯨꯅꯤꯗ ꯃꯍꯥꯛ ꯗꯣꯂꯥꯟ ꯃꯊꯛꯇ ꯀꯥꯗꯕ ꯌꯥꯔꯣꯏ ꯅꯍꯥꯛ ꯃꯃꯥ ꯕꯕꯥ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨꯀꯣ ꯍꯥꯏꯔꯒ ꯖꯅꯅꯤ ꯑꯗꯨ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯑꯝꯃꯤ ꯖꯅꯅꯤꯁꯨ ꯔꯥꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯗꯣꯂꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯉꯝꯃꯤ ꯔꯥꯝꯅ ꯖꯅꯅꯤꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯈꯪꯍꯜꯂꯛꯑꯝꯃꯤ ꯖꯅꯅꯤꯅ ꯔꯥꯝ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅꯤꯅ ꯎꯅꯔꯤꯕ ꯑꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯍꯦꯛ ꯎꯈꯤꯕꯗ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ ꯔꯥꯝꯅ ꯑꯩ ꯅꯪ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕꯅꯤ ꯖꯅꯅꯤꯅ ꯔꯥꯝꯗ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯠꯂꯣ ꯍꯧꯖꯤꯛ ꯑꯩ ꯃꯈꯥꯗ ꯁꯨꯅꯤꯗ ꯁꯪꯍꯜꯂꯒ ꯊꯅꯝꯃꯤꯕꯅꯦ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯑꯣ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦ ꯁꯨꯅꯤꯅ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯃꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯋꯥꯔꯅꯤꯡ ꯄꯤꯖꯔꯛꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯖꯅꯅꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯅꯁꯨ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯁꯨꯅꯤ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯦꯀꯣ ꯍꯥꯏꯗꯨꯅ ꯖꯅꯅꯤꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯔꯥꯝꯗ ꯅꯍꯥꯛ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯔꯥꯝꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯖꯅꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯅꯪꯒꯤ ꯈꯨꯠ ꯑꯁꯦ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯄꯥꯏꯒꯦ ꯑꯗꯨꯒ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯖꯅꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯨꯅꯤꯅ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯩ ꯖꯅꯅꯤꯅ ꯃꯤꯅꯤꯠ 2 ꯍꯦꯜꯂꯦ ꯅꯍꯥꯛ ꯆꯠꯂꯣ ꯔꯥꯝ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯃꯤꯅꯤꯠ ꯑꯃꯇꯒ ꯍꯥꯏꯗꯨꯅ ꯖꯅꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯖꯅꯅꯤꯁꯨ ꯔꯥꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯃꯝꯗꯦ ꯃꯗꯨꯗꯒꯤ ꯃꯤꯅꯤꯠ 1 ꯂꯣꯏꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯔꯥꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯁꯦꯀꯦꯟ 30ꯗꯪꯒ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯖꯅꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯖꯅꯅꯤꯅ ꯔꯥꯝꯗ ꯔꯥꯝ ꯌꯥꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯖꯅꯅꯤꯗ ꯖꯅꯅꯤ ꯑꯩ ꯅꯪꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯦ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯦ ꯅꯪꯉꯣꯟꯗꯁꯨ ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝ ꯐꯥꯎꯗꯕ꯭ꯔꯥ ꯖꯅꯅꯤꯅꯁꯨ ꯔꯥꯝ ꯑꯩꯁꯨ ꯅꯪꯅ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯋꯦ ꯑꯩꯁꯨ ꯅꯍꯥꯛꯀ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯃꯤꯟꯅꯅꯤꯡꯉꯦ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕꯗꯤ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯔꯛꯄꯒ ꯔꯥꯝꯅ ꯖꯅꯅꯤꯒꯤ ꯃꯆꯤꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯑꯗꯨꯅ ꯖꯅꯅꯤꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯜꯂꯝꯃꯤ ꯑꯗꯨꯒ ꯔꯥꯝꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯒ ꯖꯅꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯗ ꯌꯥꯔꯦ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯖꯅꯅꯤꯅ ꯑꯣꯏꯅ ꯔꯥꯝꯗ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ
ꯑꯗꯨꯒ ꯔꯥꯝꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯄꯄꯤ ꯇꯧꯔꯝꯃꯒ ꯏꯀꯥꯏꯔꯗꯨꯅ ꯆꯦꯟꯁꯟꯈ꯭ꯔꯒ ꯍꯌꯦꯡ ꯇꯨꯏꯁꯟꯗ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤꯀꯣ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯅꯁꯨ ꯖꯅꯅꯤꯗ ꯖꯅꯅꯤ ꯍꯥꯏꯅ ꯀꯧꯔꯒ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯝꯃꯤ ꯖꯅꯅꯤꯅꯁꯨ ꯑꯥꯏ ꯂꯚ ꯌꯨ ꯇꯨ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯖꯍꯧꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯔꯥꯝ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥꯅ ꯑꯦꯛꯖꯥꯝꯒꯤ ꯄꯦꯄꯔꯕꯨ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯑꯦꯛꯖꯥꯝꯒꯤ ꯄꯦꯄꯔ ꯍꯩꯗꯣꯛꯄ ꯑꯁꯤꯒ ꯊꯋꯥ ꯁꯥꯗꯕꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯖꯥꯗꯨꯅ ꯔꯥꯝꯒꯤ ꯃꯤꯡꯕꯨ ꯀꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯔꯥꯝꯗ ꯀꯦꯃꯤꯁꯇ꯭ꯔꯤꯒꯤ ꯄꯦꯄꯔꯗꯨꯕꯨ ꯄꯤꯔꯛꯑꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅ ꯅꯍꯥꯛ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯁꯤ 12 ꯐꯪꯉꯦ ꯍꯥꯏꯗꯨꯅ ꯄꯦꯄꯔ ꯑꯗꯨꯕꯨ ꯔꯥꯝꯗ ꯁꯥꯎꯅ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯑꯃꯨꯛ ꯑꯣꯖꯥ ꯑꯗꯨꯅ ꯀꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯅ ꯀꯨꯃꯔꯟ ꯅꯍꯥꯛꯇꯤ ꯑꯟꯁꯔ ꯄꯦꯄꯔ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯣꯏꯁꯟ ꯂꯣꯏꯅ ꯁꯤꯟꯖꯜꯂꯒ ꯊꯅꯝꯃꯤꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯨꯃꯔꯟ ꯑꯗꯨꯅ ꯑꯣꯖꯥ ꯑꯗꯨꯅ ꯍꯪꯉꯤꯕ ꯑꯗꯨ ꯈꯨꯝꯗꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯃꯅꯤꯡꯗ ꯂꯩꯕ ꯑꯗꯨꯗ ꯑꯣꯟꯊꯣꯛꯑꯒ ꯅꯪꯗꯤ ꯑꯩꯒꯤ ꯑꯟꯁꯔ ꯁꯤꯠ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯀꯣꯏꯁꯟ ꯉꯥꯛꯇ ꯏꯁꯜꯂꯝꯃꯤꯕ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯗ ꯁꯣꯔꯤ ꯁꯥꯔ ꯑꯗꯨ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯏꯃꯥꯟꯅꯕ ꯑꯁꯤꯅ ꯇꯧꯕꯅꯦ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯦ ꯃꯍꯥꯛ ꯃꯊꯪꯗꯒꯤꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯀꯨꯃꯥꯔꯟꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯁꯥꯎꯔꯒ ꯃꯍꯥꯛꯀꯤ ꯄꯦꯄꯔ ꯑꯗꯨꯕꯨ ꯃꯈꯥ ꯑꯗꯨꯗ ꯂꯪꯊꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯋꯥ ꯉꯥꯡꯗꯕꯤ ꯄꯦꯄꯔ ꯑꯗꯨꯕꯨ ꯈꯨꯟꯀꯠꯂꯒ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯝꯒꯤ ꯑꯇꯣꯞꯄ ꯍꯩꯗꯣꯔꯛꯄ ꯁꯕꯖꯦꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯔꯛꯁꯤꯡ ꯑꯗꯨ ꯅꯦꯝꯃꯒ ꯐꯪꯉꯝꯃꯤ ꯍꯥꯏꯕꯗꯤ 7 ꯐꯪꯕ 6 ꯐꯪꯕ 10 ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯉꯛꯄꯒ ꯖꯅꯅꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯀꯣꯟꯕꯗ ꯔꯥꯝꯒꯤ ꯐꯤꯖꯤꯛꯁꯀꯤ ꯄꯦꯄꯔ ꯑꯗꯨ ꯍꯩꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯣꯖꯥꯗꯨ ꯄꯨꯡꯉꯛꯑꯝꯃꯤ ꯃꯔꯝꯗꯤ ꯔꯥꯝꯅ ꯑꯇꯩ ꯁꯕꯖꯦꯛꯁꯤꯡꯗꯗꯤ ꯃꯥꯔꯛ ꯂꯣꯏꯅ ꯅꯦꯝꯕ ꯇꯥꯔꯒꯁꯨ ꯐꯤꯖꯤꯛꯁꯇꯗꯤ 86 ꯐꯪꯉꯝꯕ ꯑꯗꯨꯅꯅꯤ ꯃꯗꯨꯗꯒꯤ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯉꯛꯑꯗꯨꯅ ꯔꯥꯝꯗ ꯅꯍꯥꯛꯇꯤ ꯑꯇꯣꯞꯄ ꯁꯕꯖꯦꯛꯁꯤꯡꯗꯅ ꯃꯥꯔꯛ ꯂꯣꯏꯅ ꯅꯦꯝꯅ ꯐꯪꯉꯒ ꯐꯤꯖꯤꯛꯁ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯋꯥꯡꯉꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯃꯍꯥꯛꯇꯤ ꯐꯤꯖꯤꯛꯁꯀꯤ ꯁꯕꯖꯦꯛ ꯑꯁꯤ ꯇꯨꯏꯁꯟ ꯆꯠꯄꯒꯤꯅꯤ ꯍꯥꯏꯔꯝꯃꯤ ꯑꯣꯖꯥ ꯑꯗꯨꯅꯁꯨ ꯅꯍꯥꯛ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯕꯁꯨ ꯀ꯭ꯂꯥꯁꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯥꯡ ꯅꯥꯏꯅ ꯌꯥꯎ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯔꯛ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯝ ꯑꯗꯨ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯡꯁꯦꯟ ꯃꯃꯥꯡꯗ ꯄꯔꯐ꯭ꯌꯨꯝ ꯀꯥꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯅꯅꯤꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯐꯣꯟ ꯑꯗꯨ ꯁꯨꯡꯊꯥ ꯊꯥꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯖꯅꯅꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯀꯣꯜ ꯑꯗꯨ ꯍꯦꯛ ꯑꯣꯛꯈꯠꯄꯒ ꯍꯜꯂꯣ ꯍꯥꯏꯔꯒ ꯃꯃꯥꯗ ꯏꯃꯥ ꯐꯣꯟ ꯑꯗꯨ ꯊꯝꯃꯣ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯖꯅꯅꯤꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯜꯂꯣ ꯍꯜꯂꯣ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯜꯂꯣ ꯍꯥꯏꯈꯤꯗ꯭ꯔꯤꯕꯅꯣ ꯔꯥꯝꯅ ꯍꯦ ꯅꯍꯥꯛꯅ ꯈꯪꯗ꯭ꯔ ꯇꯧꯔꯤꯅꯦ ꯐꯣꯟ ꯑꯗꯣ ꯃꯃꯥꯅꯁꯨ ꯄꯥꯏꯈꯠꯂꯛꯄꯒꯤꯅꯤ ꯅꯍꯥꯛ ꯇꯨꯏꯁꯟ ꯂꯥꯛꯀꯗ꯭ꯔꯣ ꯖꯅꯅꯤꯅ ꯑꯗꯨꯒꯤꯅꯦ ꯑꯩꯍꯥꯛꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯇꯨꯏꯁꯟ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯖꯅꯅꯤꯅ ꯇꯨꯏꯁꯟ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯔꯥꯝꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯖꯅꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯍꯧꯖꯤꯛ ꯈꯪꯍꯧꯗꯅ ꯇꯤꯔꯨꯄꯇꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯇꯨꯏꯁꯟ ꯂꯥꯛꯇꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯔꯥꯝꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯅꯁꯨ ꯖꯅꯅꯤ ꯍꯥꯏꯔꯒ ꯋꯥ ꯉꯥꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯑꯁꯣꯝꯗ ꯖꯅꯅꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯦ ꯖꯅꯅꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯣ ꯀꯅꯥꯒꯅꯣ ꯅꯍꯥꯛꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣ ꯑꯁꯣꯝꯗꯅ ꯒꯥꯔꯤꯅ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯅꯄꯥꯅ ꯁꯥꯎꯕꯗ ꯂꯩꯍꯧꯔꯕꯅꯤ ꯁꯠ ꯊꯣꯛꯂꯛꯑꯣ ꯖꯅꯅꯤꯅ ꯃꯃꯥꯗ ꯏꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯩꯍꯥꯛ ꯇꯨꯏꯁꯟ ꯆꯠꯇꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯅꯣꯠꯁ ꯑꯗꯨ ꯁꯤꯡꯒꯠꯄꯤꯔꯝꯅꯕ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥꯗꯨꯁꯨ ꯍꯣꯏ ꯐꯔꯦ ꯁꯠ ꯊꯣꯛꯂꯛꯑꯣꯀꯣ ꯍꯥꯏꯔꯝꯃꯒ ꯃꯃꯥꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ PCO ꯑꯃꯗꯒꯤ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤ ꯍꯥꯏꯗꯨꯅ ꯔꯥꯝꯅ ꯑꯁꯣꯝꯗ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯖꯅꯅꯤꯅ ꯑꯥꯏ ꯃꯤꯁ ꯌꯨ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅꯁꯨ ꯑꯥꯏ ꯃꯤꯁ ꯌꯨ ꯇꯨ ꯍꯥꯏꯔꯒ ꯋꯥ ꯃꯈꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯖꯅꯅꯤꯅ ꯕꯥꯏ ꯍꯥꯏꯔꯒ ꯀꯣꯜ ꯑꯗꯨ ꯀꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯔꯥꯝꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯍꯧꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯁꯨ ꯑꯁꯣꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯡꯉꯒ ꯆꯠꯂꯤꯕ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯀꯌꯥ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯔꯥꯝꯒ ꯑꯁꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅ ꯃꯍꯥꯛꯇꯤ ꯔꯥꯝꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯤꯡꯉꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯁꯥꯕꯗꯤ ꯌꯥꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯤꯗꯤ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯔꯥꯝꯁꯨ ꯑꯁꯣꯝꯗ ꯖꯅꯅꯤꯒ ꯄꯨꯡ ꯑꯃꯅꯤ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯁꯤꯗ ꯆꯍꯤ 4-5 ꯄꯥꯎ ꯐꯥꯎꯅꯈꯤꯗꯕ ꯑꯃꯒꯨꯝꯅ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯗꯨ ꯍꯦꯛ ꯌꯧꯕꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯃꯛꯄꯒ ꯃꯍꯥꯛꯅ PCO ꯑꯃ ꯎꯔꯝꯃꯤ PCO ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛꯅ ꯔꯥꯝꯗ ꯀꯣꯜ ꯇꯧꯅꯕ ꯍꯥꯏꯗꯨꯅ PCO ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯖꯅꯅꯤ ꯅꯍꯥꯛꯅ ꯆꯠꯇꯣꯏ ꯇꯧꯔꯤꯕ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯂꯝꯕꯤ ꯑꯗꯨ ꯑꯣꯟꯅꯔꯦ ꯑꯁꯣꯝꯗꯅꯤ ꯍꯥꯏꯔꯝꯃꯤ ꯖꯅꯅꯤꯅ ꯃꯍꯥꯛ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯗꯨꯅ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯆꯪꯉꯛꯈꯤꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯥꯔꯦ ꯕꯥꯠꯔꯨꯝꯗꯤ ꯃꯁꯤꯗ ꯆꯪꯒꯗꯧ ꯅꯠꯇꯦ ꯆꯠꯂꯣ ꯕꯥꯠꯔꯨꯝ ꯍꯣꯇꯦꯜꯗ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗ ꯔꯥꯝ ꯑꯁꯤ ꯆꯥꯛ ꯑꯗꯨ ꯌꯥꯝꯅ ꯆꯥꯅꯤꯡꯗ ꯌꯥꯝꯅ ꯇꯟꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯐꯣꯟ ꯍꯦꯛ ꯂꯥꯛꯄꯒ ꯐꯣꯟꯒꯤ ꯃꯅꯥꯗꯨꯗ ꯄꯥꯏꯒꯩ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯃꯥꯅꯁꯨ ꯔꯥꯝꯗ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯣ ꯆꯥꯛꯄꯨꯛ ꯆꯥꯗꯔꯤ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ ꯔꯥꯝꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯅꯈꯣꯏꯒꯤ ꯕꯕꯥ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯁꯨ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯖꯅꯅꯤ ꯑꯣꯏꯔꯝꯗꯕꯗꯒꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯥꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝ ꯑꯁꯤ ꯃꯈꯨꯠꯇꯒꯤ ꯇꯦꯂꯤꯐꯣꯟ ꯑꯗꯨ ꯊꯥꯗꯕꯤꯗ ꯖꯅꯅꯤꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯖꯅꯅꯤ ꯑꯗꯨ ꯔꯥꯝꯗ ꯀꯣꯜ ꯇꯧꯕ ꯐꯪꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯗꯨꯒ ꯔꯥꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯇꯨꯝꯃꯝꯗꯥꯏꯗꯁꯨ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯇꯦꯂꯤꯐꯣꯟ ꯑꯗꯨ ꯊꯝꯗꯨꯅ ꯇꯦꯂꯤꯐꯣꯟ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯇꯨꯝꯗꯕꯤꯗ ꯖꯅꯅꯤꯒꯤ ꯀꯣꯜ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯀꯣꯜ ꯍꯦꯛ ꯂꯥꯛꯄꯒ ꯔꯤꯡ ꯐꯥꯎꯕ ꯆꯠꯄ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯔꯥꯝꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯒ ꯖꯅꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯑꯣꯈꯠꯄꯒ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯐꯣꯟ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯨꯞꯁꯜꯂꯝꯃꯤ ꯖꯅꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯄꯤꯁꯤꯑꯣꯒꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯒꯤ ꯔꯥꯝꯁꯨ ꯖꯅꯅꯤꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯐꯣꯟ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯨꯞꯄꯝꯃꯤ ꯑꯗꯨꯒ ꯔꯥꯝꯅ ꯑꯥꯏ ꯃꯤꯁ ꯌꯨ ꯍꯥꯏꯔꯝꯃꯤ ꯖꯅꯅꯤꯅꯁꯨ ꯑꯥꯏ ꯃꯤꯁ ꯌꯨ ꯇꯨ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯅꯍꯥꯛ ꯀꯔꯝ ꯀꯥꯟꯗ ꯍꯜꯂꯛꯀꯗꯣꯔꯤꯕꯅꯣ ꯑꯩꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏꯕ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯅꯪ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯑꯉꯥꯎꯕ ꯑꯃꯗꯧꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯣꯛꯇꯨꯅ ꯂꯩꯔꯦ ꯖꯅꯅꯤꯅ ꯔꯥꯝꯗ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ ꯔꯥꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯅꯍꯥꯛꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯕ ꯅꯝꯕꯔꯒ ꯂꯩꯔꯗꯤ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯖꯅꯅꯤꯅ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯌꯨꯝꯒꯤ ꯃꯤꯗꯒꯤ ꯇꯧꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯔꯥꯝꯅ ꯖꯅꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯍꯥꯛꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯦ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯦ ꯑꯁꯨꯝꯅ ꯔꯥꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯖꯅꯅꯤꯒꯤ ꯃꯄꯥꯅ ꯖꯅꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯁꯨ ꯐꯖꯅ ꯋꯥꯗꯣ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯀꯥꯟꯗ ꯔꯥꯝ ꯑꯩ ꯕꯕꯥꯅ ꯀꯧꯔꯛꯑꯦꯀꯣ ꯑꯩꯍꯥꯛ ꯆꯠꯂꯒꯦ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯂꯚ ꯌꯨ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯃꯒ ꯀꯣꯜ ꯑꯗꯨ ꯊꯝꯃꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯣꯝꯗꯗꯤ ꯔꯥꯝ ꯑꯗꯨ ꯖꯅꯅꯤ ꯖꯅꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯂꯩꯍꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝ ꯑꯗꯨ ꯖꯅꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯕꯕꯥ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯍꯥꯏꯔꯝꯃꯤ ꯔꯥꯝꯒꯤ ꯃꯄꯥꯅꯁꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯅꯍꯥꯛꯅ ꯑꯃꯨꯛ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯔꯥꯝꯅ ꯕꯕꯥ ꯑꯩꯍꯥꯛ ꯇꯤꯔꯨꯄꯇꯤꯗ ꯆꯠꯄ ꯇꯥꯔꯦ ꯀꯨꯃꯥꯔꯂꯣꯏꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯆꯠꯀꯅꯤꯌꯦ ꯃꯈꯣꯏ ꯈꯨꯗꯛꯇ ꯍꯥꯏꯖꯤꯜꯂꯛꯄꯅꯦ ꯑꯩꯍꯥꯛꯁꯨ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕꯅꯣ ꯔꯥꯝꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯂꯥꯁ 12 ꯑꯁꯤ ꯃꯥꯔꯛ ꯋꯥꯡꯅ ꯌꯥꯎꯔꯛꯅꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯅꯈꯣꯏ ꯄꯥꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯔꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯥꯏꯔꯤꯛꯇꯨꯝ ꯐꯖꯅ ꯄꯥꯎ ꯁꯣꯏꯗꯅ ꯋꯥꯡꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯒꯤ ꯃꯄꯥꯅ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯑꯁꯣꯝꯗꯁꯨ ꯖꯅꯅꯤꯅ ꯄꯤꯁꯤꯑꯣꯗꯒꯤ ꯔꯥꯝꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯔꯥꯝꯒꯤ ꯃꯄꯥꯅ ꯄꯥꯏꯈꯠꯂꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯃꯅꯥꯎꯅꯨꯄꯤ ꯁꯨꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯦꯡꯉꯨ ꯑꯩꯅ ꯉꯁꯤꯒꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯑꯁꯦ 5ꯔꯛ ꯁꯨꯔꯕꯅꯤ ꯃꯄꯥꯅ ꯑꯗꯨꯝ ꯂꯣꯏꯅ ꯄꯥꯏꯈꯠꯂꯛꯏ ꯃꯁꯤꯕꯨ ꯉꯥꯎꯔꯕꯖꯥꯠꯂꯣ ꯀꯗꯥꯏꯗꯒ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯅꯅꯤ ꯑꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯖꯅꯅꯤꯒꯤ ꯃꯃꯥ ꯑꯗꯨ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕꯤ ꯑꯃ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯅꯅꯤꯅ ꯂꯥꯏꯒꯤ ꯄ꯭ꯔꯁꯥꯗꯤ ꯑꯗꯨꯕꯨ ꯈꯔ ꯂꯣꯠꯅ ꯍꯥꯞꯆꯟꯗꯨꯅ ꯌꯦꯞꯁꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯦꯛꯁ ꯁꯤꯟꯗ ꯑꯃꯨꯛ ꯔꯥꯝ ꯑꯗꯨ ꯕ꯭ꯔꯁ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯇꯦꯂꯤꯐꯣꯟ ꯑꯗꯨ ꯑꯣꯈꯠꯂꯝꯃꯤ ꯀꯣꯜ ꯑꯁꯤ ꯑꯣꯈꯠꯂꯛꯄꯒ ꯖꯅꯅꯤꯅ ꯔꯥꯝꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯛꯑꯝꯃꯤ ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯕꯕꯨ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯂꯩꯕꯒꯦ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯑꯗꯨꯝ ꯄꯥꯏꯔꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛ ꯉꯥꯎꯔꯕ꯭ꯔꯣ ꯔꯥꯝꯅ ꯖꯅꯅꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯑꯩꯍꯥꯛꯇꯤ ꯅꯍꯥꯛꯄꯨ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ ꯖꯅꯅꯤꯅ ꯍꯣꯏ ꯌꯥꯔꯦ ꯅꯍꯥꯛ ꯇꯨꯏꯁꯟ ꯆꯠꯀꯗ꯭ꯔꯥ ꯉꯁꯤ ꯔꯥꯝꯅꯁꯨ ꯆꯠꯀꯅꯤ ꯅꯍꯥꯛꯇꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯖꯅꯅꯤꯅ ꯉꯁꯤꯗꯤ ꯇꯨꯏꯁꯟ ꯑꯗꯨ ꯆꯠꯂꯅꯨ ꯔꯥꯝꯅ ꯀꯔꯤꯒꯤꯅꯣ ꯖꯅꯅꯤꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯧꯖꯤꯛ ꯔꯥꯝꯅ ꯀꯔꯤ ꯍꯥꯏꯕ ꯖꯅꯅꯤꯅ ꯃꯃꯥꯒ ꯕꯕꯥꯒꯗꯤ ꯑꯥꯟꯇꯤꯒꯤ ꯌꯨꯝꯗ ꯂꯥꯏ ꯈꯨꯔꯨꯝꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ ꯃꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯜꯂꯛꯑꯅꯤ ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯗꯤ ꯌꯨꯝꯗ ꯍꯣꯝꯋꯥꯔꯛ ꯇꯧꯒꯗꯧꯕ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯍꯥꯏꯖꯟꯗꯨꯅ ꯉꯟꯅ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯅꯪ ꯐ꯭ꯔꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ ꯔꯥꯝꯅꯁꯨ ꯑꯁꯦꯡꯕꯒꯤꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯖꯅꯅꯤꯅ ꯍꯣꯏ ꯂꯥꯛꯑꯣ ꯅꯍꯥꯛ ꯄꯨꯡ 6 ꯆꯞ ꯆꯥꯕꯤꯗ ꯂꯥꯛꯑꯣ ꯑꯩ ꯊꯣꯡ ꯍꯥꯡꯗꯨꯅ ꯅꯍꯥꯛꯄꯨ ꯉꯥꯏꯔꯝꯒꯦ ꯑꯗꯣ ꯅꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯎ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯎꯔꯒ ꯈꯪꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯥꯗ ꯇꯝꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯔꯦ ꯔꯥꯝꯅꯁꯨ ꯃꯍꯥꯛ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯀꯣꯜ ꯑꯗꯨ ꯊꯝꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯍꯦꯛ ꯇꯥꯕꯒ ꯔꯥꯝ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯥꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯁꯨ ꯊꯣꯛꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯖꯅꯅꯤꯁꯨ ꯔꯥꯝ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯎꯅꯔꯨꯗ꯭ꯔꯒ ꯎꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯤꯟꯁꯤꯟꯗꯨꯅ ꯔꯥꯝꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯔꯥꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯣꯜ ꯇꯧꯕ ꯑꯗꯨꯒ ꯅꯍꯥꯛꯅ ꯄꯥꯏꯈꯠꯂꯛꯇꯕ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣꯕ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯅꯤ ꯊꯦꯡꯅꯈꯤꯗ꯭ꯔꯤꯕ ꯑꯗꯣ ꯅꯪ ꯑꯩꯅ ꯀꯣꯜ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯑꯣꯈꯠꯂꯛꯇꯕ ꯑꯗꯨꯗ ꯑꯩꯍꯥꯛ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅꯗꯤ ꯈꯟꯖꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄ ꯑꯗꯨ ꯅꯍꯥꯛꯅ ꯉꯥꯏꯔꯒ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯍꯥꯏꯔꯒ ꯖꯅꯅꯤ ꯑꯗꯨ ꯋꯥ ꯉꯥꯡꯗꯕꯤ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯖꯅꯅꯤ ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯍꯟꯗꯨꯅ ꯑꯩꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯗꯣ ꯇꯤꯔꯨꯄꯇꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯕꯥꯏꯛꯇꯨꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏꯕ ꯑꯗꯣ ꯅꯍꯥꯛꯄꯨ ꯊꯦꯡꯅꯔꯗꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯅꯪꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯁꯨ ꯆꯪꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯅꯣꯏꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ ꯑꯩ ꯇꯁꯦꯡꯅ ꯅꯍꯥꯛꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯤ ꯉꯥꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯅꯪꯕꯨ ꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯅ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯂꯥꯛꯈꯤꯕꯅꯦ ꯑꯩꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯖꯅꯅꯤꯅ ꯔꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯧꯅ ꯈꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯅ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯈꯟꯕꯤꯔꯝꯕ ꯑꯁꯤꯗ ꯔꯥꯝꯕꯨ ꯃꯍꯥꯛꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯑꯝꯃꯤ
ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯔꯥꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯔꯥꯝꯗ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯔꯥꯝꯅꯁꯨ ꯉꯥꯎꯔꯦ ꯑꯗꯨꯁꯨ ꯅꯪꯒꯤ ꯋꯥꯈꯟꯗ ꯖꯅꯅꯤꯅ ꯁꯤ ꯌꯥꯔꯦ ꯁꯤꯅꯦꯃꯥꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯖꯅꯅꯤꯅ ꯔꯥꯝꯗ ꯅꯪꯗꯤ ꯇꯤꯔꯨꯄꯇꯤꯗ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕ ꯔꯥꯝꯅ ꯃꯈꯨꯠꯀ ꯇꯧꯔꯒ ꯂꯗꯨ ꯂꯩꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯆꯠꯂꯣ ꯑꯥꯗ ꯅꯪꯒꯤ ꯂꯗꯨꯗꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯔꯥꯝꯅ ꯖꯅꯅꯤ ꯑꯩ ꯅꯪꯕꯨ ꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯃꯤꯠ ꯑꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯇꯕꯨ ꯌꯦꯡꯅꯤꯡꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯑꯃꯨꯛ ꯎꯠꯂꯛꯏ ꯑꯁꯨꯝꯅ ꯖꯅꯅꯤꯅ ꯔꯥꯝꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯈꯤꯕ ꯃꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ ꯃꯗꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥ ꯑꯗꯨ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯖꯅꯅꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯖꯅꯅꯤꯒꯤ ꯃꯃꯥ ꯑꯗꯨꯗ ꯖꯅꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯑꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯁꯦ ꯑꯩꯍꯥꯛꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥꯅ ꯖꯅꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯖꯅꯅꯤ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯖꯅꯅꯤꯗ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛ ꯅꯊꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯅꯨ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯌꯨꯝꯗ ꯂꯩꯔꯨꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛ ꯔꯥꯝꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯔꯨꯔꯣ ꯑꯗꯨꯕꯨ ꯖꯅꯅꯤꯅ ꯏꯃꯥ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯉꯝꯃꯣꯏ ꯃꯐꯝ ꯑꯁꯤꯗ ꯔꯥꯝꯅ ꯂꯩꯔꯝꯕꯅꯦ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯦꯡꯗꯕꯤ ꯂꯩꯔꯤ ꯑꯩꯍꯥꯛ ꯔꯥꯝꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯉꯝꯃꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯖꯅꯅꯤꯅ ꯃꯃꯥꯗ ꯀꯞꯅ ꯇꯝꯃꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥꯅꯁꯨ ꯀꯞꯄꯒ ꯏꯆꯥꯅꯨꯄꯤ ꯅꯍꯥꯛ ꯑꯗꯨꯝ ꯋꯥꯈꯟꯗꯣ ꯈꯟꯗꯨꯅ ꯂꯩꯔꯅꯨ ꯃꯍꯥꯛ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯣꯟꯅꯔꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯅꯅꯤꯒꯤ ꯃꯃꯥꯅ ꯖꯅꯅꯤꯗ ꯑꯩꯅ ꯂꯥꯏꯗ ꯀꯠꯄ ꯆꯥꯛꯂꯧ ꯈꯔ ꯄꯨꯔꯛꯄꯅꯦ ꯅꯍꯥꯛ ꯃꯗꯨ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯆꯥꯎꯀꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨ ꯑꯩꯍꯥꯛ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯖꯅꯅꯤꯒꯤ ꯃꯃꯥꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯅꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯑꯒ ꯔꯥꯝꯅ ꯍꯦꯛ ꯊꯕꯛ ꯇꯧꯔꯝꯕ ꯀꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯗꯣꯏ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯖꯅꯅꯤꯗ ꯑꯗꯨꯝꯅ ꯇꯧꯗꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯅꯅꯤꯅ ꯔꯥꯝꯒꯤ ꯀꯥ ꯑꯗꯨꯗ ꯏ ꯀꯌꯥ ꯑꯃ ꯐꯛꯂꯥꯡꯗ ꯑꯃꯗꯤ ꯆꯤꯌꯔ ꯑꯗꯨꯗ ꯇꯩꯔꯒ ꯂꯩꯕ ꯑꯗꯨ ꯎꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯛꯑꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯇꯩꯔꯝꯃꯤꯕ ꯏ ꯑꯁꯤ ꯀꯅꯥꯒꯤ ꯏꯅꯣ ꯍꯥꯏꯕ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯈꯪꯕꯤꯒꯅꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯖꯅꯅꯤꯕꯨ ꯐꯃꯨꯡꯗ ꯐꯖꯅ ꯇꯨꯝꯍꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤ ꯑꯗꯨ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯄꯥꯁꯀꯤ ꯁꯤꯟꯗ ꯎꯠꯂꯛꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯔꯥꯝ ꯑꯗꯨ ꯕꯖꯥꯔꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕ ꯑꯁꯤ ꯖꯅꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯖꯅꯅꯤꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯖꯅꯅꯤꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯔꯥꯝꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯎꯅꯁꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯍꯥꯛ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤꯕ ꯑꯁꯤ ꯅꯍꯥꯛ ꯎꯗꯕ꯭ꯔꯥ ꯖꯅꯅꯤꯅ ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯌꯨ.ꯑꯦꯁꯇ ꯆꯠꯅꯕꯒꯤ ꯚꯤꯖꯥ ꯄꯨꯔꯛꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯇꯥꯔꯦ ꯑꯩꯁꯨ ꯆꯠꯄ ꯇꯥꯔꯦ ꯔꯥꯝ ꯃꯗꯨꯗꯒꯤ ꯔꯥꯝ ꯑꯗꯨ ꯁꯥꯎꯔꯒ ꯐꯠ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯑꯩꯍꯥꯛ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯗꯨꯗꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤ ꯑꯗꯨ ꯄꯦꯔꯒ ꯔꯥꯝ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯟꯅꯁꯨ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯌꯨ.ꯑꯦꯁꯀꯤ ꯚꯤꯖꯥ ꯐꯪꯕ ꯇꯥꯔꯒꯗꯤ ꯃꯄꯥꯟꯂꯣꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏꯌꯦ ꯔꯥꯝ ꯅꯍꯥꯛ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯌꯨ ꯔꯥꯝ ꯄ꯭ꯂꯤꯖ ꯑꯩꯈꯣꯏꯅ ꯌꯨ.ꯑꯦꯁꯇ ꯆꯠꯇꯣꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟꯅꯤ ꯑꯩꯁꯨ ꯃꯈꯣꯏꯒ ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ ꯔꯥꯝ ꯑꯩꯒꯤ ꯃꯃꯥꯅ ꯃꯁꯤꯗꯕꯨ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯍꯣꯠꯅꯖꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯖꯅꯅꯤꯅ ꯔꯥꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯖꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯖꯅꯅꯤꯗ ꯆꯠꯂꯣ ꯅꯍꯥꯛ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯔꯥꯝ ꯅꯍꯥꯛ ꯑꯗꯨꯝꯅ ꯇꯧꯒꯅꯨꯋꯣ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯌꯨ.ꯑꯦꯁꯇꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯜꯂꯛꯄꯗꯨꯐꯥꯎ ꯅꯍꯥꯛ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯑꯃꯨꯛ ꯍꯦ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯆꯠꯂꯣ ꯌꯥꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯖꯅꯅꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯖꯗꯕꯤ ꯔꯥꯝꯒꯤ ꯃꯃꯤꯡꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯝꯁꯨ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯖꯅꯅꯤꯗ ꯆꯠꯂꯣ ꯌꯥꯔꯦ ꯅꯍꯥꯛ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯖꯅꯅꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯄꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯁꯨ ꯖꯅꯅꯤꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯒ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯔꯥꯝꯅ ꯇꯨꯝꯃꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯔꯥꯝ ꯍꯧꯒꯠꯂꯣ ꯖꯅꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯔꯥꯝꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯅꯣꯝꯗꯨꯅ ꯍꯟꯖꯤꯟ ꯍꯧꯗꯣꯛꯑꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯍꯧꯒꯠꯇꯕꯤ ꯌꯥꯔꯦ ꯅꯍꯥꯛ ꯀꯗꯔ ꯇꯧꯔꯅꯨ ꯃꯍꯥꯛ ꯑꯗꯨ ꯉꯔꯥꯡ ꯌꯨ.ꯑꯦꯁꯇ ꯆꯠꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯨꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯦ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧꯅꯦ ꯖꯅꯅꯤ ꯂꯥꯛꯑꯦ ꯅꯍꯥꯛ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯔꯥꯝꯕꯨ ꯍꯟꯖꯤꯟ ꯍꯧꯗꯣꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯁꯨ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛꯉꯛꯑꯝꯃꯤ ꯑꯗꯨꯒ ꯔꯥꯝꯅ ꯖꯅꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯗꯧꯕ ꯂꯥꯛꯏꯕ ꯌꯨ.ꯑꯦꯁꯑꯦꯗ ꯆꯠꯇ꯭ꯔꯕ꯭ꯔꯥ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯖꯅꯅꯤ ꯑꯁꯤ ꯃꯃꯥꯏ ꯈꯨꯝꯗꯨꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯃꯃꯥꯏꯗꯒꯤ ꯍꯦꯛ ꯊꯥꯗꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯏ ꯑꯗꯨꯗ ꯗꯥꯛ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯁꯨ ꯄꯥꯈꯠꯇꯨꯅ ꯖꯅꯅꯤꯗ ꯅꯍꯥꯛ ꯀꯩꯗꯧꯔꯒꯦ ꯅꯍꯥꯛꯀꯤ ꯃꯥꯏꯗ ꯗꯥꯛ ꯇꯥꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯖꯅꯅꯤꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯖꯅꯅꯤꯒꯤ ꯃꯃꯥꯅ ꯖꯅꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯁꯨꯅꯤ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯑꯩꯅ ꯅꯆꯦ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯨꯅꯤꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯇꯦꯔꯦꯁ ꯑꯗꯨꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯖꯅꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ
ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯖꯅꯅꯤꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯁꯨ ꯎꯔꯝꯃꯦ ꯃꯗꯨꯗꯤ ꯃꯈꯣꯏꯅ USꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯛꯏꯕ ꯚꯤꯖꯥ ꯑꯗꯨꯕꯨ ꯖꯅꯅꯤꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥꯅꯁꯨ ꯚꯤꯖꯥ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯑꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯆꯦ ꯑꯗꯨꯕꯨ ꯆꯥꯛꯏꯕ ꯃꯩ ꯑꯗꯨꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯦ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯁꯨ ꯃꯩꯅ ꯇꯪꯈꯥꯏ ꯑꯃ ꯆꯥꯛꯁꯟꯈ꯭ꯔꯕꯅꯤ나 ꯀꯔꯤꯝꯇ ꯀꯥꯟꯅꯔꯝꯗꯦ ꯃꯗꯨꯗꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥ ꯑꯗꯨ ꯁꯥꯎꯅ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯗ ꯅꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯁꯤꯒꯤ ꯆꯦ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯏꯕꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯅꯅꯤꯗꯤ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯃꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯃꯍꯥꯛꯅ ꯃꯩ ꯊꯥꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯄꯥꯁꯄꯣꯔꯠ ꯈꯛꯇꯪꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥꯅ ꯑꯩꯅ ꯃꯁꯤꯗꯕꯨ ꯐꯪꯉꯗꯤ ꯍꯥꯏꯗꯨꯅ ꯆꯍꯤ ꯀꯌꯥ ꯅꯠꯇ꯭ꯔ ꯋꯥꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯦ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯩ ꯊꯥꯗꯣꯛꯄ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯣ ꯅꯍꯥꯛꯅ ꯃꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯃꯃꯥꯗ ꯀꯞꯅ ꯌꯥꯝꯅ ꯀꯤꯅ ꯃꯥ ꯑꯩ ꯔꯥꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯏꯃꯥꯗ ꯑꯩꯅ USAꯗ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯨꯕ ꯇꯥꯔꯒꯁꯨ ꯏꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯒ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯁꯣꯏꯗꯅ ꯄꯦꯊꯈꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯥꯁꯄꯣꯔꯠ ꯑꯁꯤꯕꯨ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯄꯅꯦ ꯏꯃꯥ ꯕꯕꯥꯒ ꯁꯨꯅꯤꯒ ꯅꯈꯣꯏ ꯑꯍꯨꯝ USAꯗ ꯆꯠꯈ꯭ꯔꯣ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥꯁꯤ ꯇꯥꯕꯗꯒꯤ ꯖꯅꯅꯤꯒꯤ ꯃꯃꯥꯅ ꯖꯅꯅꯤꯒꯤ ꯃꯃꯥꯏꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯅꯤ ꯖꯅꯅꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛ ꯃꯔꯝ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯦ ꯃꯁꯤꯅꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯌꯨꯝꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯃꯌꯨꯝꯒꯤ ꯋꯥꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯏ ꯍꯥꯏꯕ ꯑꯁꯤ ꯃꯗꯨꯗꯒꯤ ꯔꯥꯝꯅꯁꯨ ꯖꯅꯅꯤꯅ ꯃꯍꯥꯛꯄꯨ ꯑꯁꯨꯛꯌꯧꯅ ꯅꯨꯡꯁꯤꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛꯉꯛꯑꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯕꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯖꯅꯅꯤꯅ ꯔꯥꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯑꯒ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯀꯣꯟꯅ ꯇꯧꯔꯣ ꯔꯥꯝꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯃꯔꯝꯅꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯉꯝꯃꯔꯣꯏ ꯅꯪ ꯍꯧꯖꯤꯛ ꯑꯩꯍꯥꯛꯄꯨ ꯈꯨꯗꯛꯇ ꯂꯨꯍꯣꯡꯒꯗꯕꯅꯤ ꯔꯥꯝꯅ ꯖꯅꯅꯤꯗ ꯍꯦ ꯅꯍꯥꯛꯀꯤꯗꯣ ꯑꯩꯉꯣꯟꯗ ꯀꯗꯔ ꯇꯧꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯏꯃꯥꯅ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯆꯨꯝꯗꯦ ꯑꯗꯨꯒ ꯅꯍꯥꯛꯅ USꯗ ꯆꯠꯅꯕ ꯅꯍꯥꯛꯀꯤ ꯚꯤꯖꯥꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯃꯗꯨꯁꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯁꯣꯏꯔꯕꯅꯤ ꯅꯍꯥꯛꯅ ꯅꯣꯏꯒꯤ ꯃꯃꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯣ ꯐꯖꯅ ꯇꯞꯅ ꯂꯤꯔꯝꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯁꯥꯎꯔꯣꯏꯗꯕꯅꯤ ꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤꯗ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯔꯥꯝ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯌꯦꯡꯊꯔꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯁꯨ ꯖꯅꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯔꯥꯝ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯑꯗꯨꯅ ꯀꯨꯃꯥꯔꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯨꯝꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯨꯃꯥꯔꯥꯅ ꯑꯁꯨꯝꯅ ꯀꯨꯝꯃꯝꯗꯥꯏ ꯑꯁꯤꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯉꯁꯤ ꯂꯨꯍꯣꯡꯅꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤ ꯂꯨꯍꯣꯡꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯂꯨꯍꯣꯡꯕ ꯇꯥꯕꯅꯤꯅꯦ ꯑꯩꯒꯤ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯅꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯔꯥꯝꯗ ꯔꯥꯝ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯔꯥꯝꯅꯁꯨ ꯖꯅꯅꯤꯗ ꯖꯅꯅꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯖꯅꯅꯤꯅ ꯔꯥꯝꯗ ꯑꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯝꯇ ꯈꯟꯗꯕꯤꯗ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕꯕꯨ ꯏꯟꯗꯕꯤ ꯍꯨꯟꯇꯣꯛꯑꯝꯃꯒ ꯅꯍꯥꯛꯀꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯅꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛ ꯑꯩꯕꯨ ꯂꯨꯍꯣꯡꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯔꯥꯝꯗꯤ ꯖꯅꯅꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯖꯅ ꯇꯥꯁꯟꯗꯕꯤꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯑꯒ ꯅꯍꯥꯛꯅ USAꯗ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯔꯤꯝꯇ ꯊꯣꯛꯑꯣꯏꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯖꯅꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯃꯥ ꯏꯄꯥꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯔꯣꯏꯗ꯭ꯔꯥ ꯖꯅꯅꯤꯅ ꯑꯩꯗꯤ ꯏꯃꯥ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ꯭ꯔꯥ ꯔꯥꯝꯅ ꯃꯗꯨ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯁꯣꯏꯔꯕꯅꯤ ꯅꯍꯥꯛꯁꯨ ꯁꯥꯟꯅꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯔꯥꯝꯅ ꯃꯈꯥ ꯇꯥꯅ ꯖꯅꯅꯤꯗ ꯅꯍꯥꯛꯀꯤ ꯕꯕꯥꯅꯗꯤ ꯅꯪꯅ USꯗ ꯆꯠꯅꯕꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯕꯕꯥꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯖꯅꯅꯤꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯗ ꯍꯧꯖꯤꯛ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯔꯒ ꯂꯩ ꯃꯍꯥꯛ ꯑꯩꯅ ꯍꯥꯏꯕꯁꯨ ꯀꯔꯤꯝꯇ ꯇꯥꯗꯦ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯖꯟꯗꯨꯅ ꯑꯩꯅ ꯀꯧꯕ ꯉꯥꯡꯕꯁꯨ ꯀꯔꯤꯝꯇ ꯈꯨꯝꯗꯕꯤ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯑꯃꯨꯛ ꯖꯅꯅꯤ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯈꯛꯇꯪꯗꯤ ꯄꯤꯌꯨ ꯑꯩꯍꯥꯛ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯕꯕꯥꯒ ꯑꯃꯨꯛꯇ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯈꯤꯒꯦ ꯃꯗꯨꯗꯒꯤ ꯖꯅꯅꯤꯁꯨ ꯉꯁꯥꯏꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯔꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨꯗ ꯔꯥꯝ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ ꯔꯥꯝꯅ ꯖꯅꯅꯤ ꯑꯩꯒꯤ ꯕꯕꯥꯅ ꯋꯥꯔꯧꯈꯤꯕ ꯑꯗꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤꯝꯇ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯍꯥꯏꯕ ꯑꯁꯦ ꯃꯁꯤꯁꯨ ꯑꯩꯍꯥꯛ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕꯗꯤ ꯖꯅꯅꯤ ꯑꯩꯒꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯀꯩꯗꯧꯅꯨꯡꯗ ꯑꯩꯉꯣꯟꯗ ꯁꯨꯡꯁꯥꯎ ꯁꯥꯎꯔꯣꯏ ꯖꯅꯅꯤ ꯄ꯭ꯂꯤꯖ ꯑꯩꯉꯣꯟꯗ ꯅꯣꯡꯃꯒꯤ ꯃꯇꯝ ꯈꯛꯇꯪ ꯄꯤꯌꯨ ꯑꯩꯒꯤ ꯕꯕꯥꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯒ ꯑꯩꯅ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯇꯨꯅ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯌꯥꯕꯤꯅꯕ ꯍꯥꯏꯖꯔꯨꯒꯦ ꯑꯁꯨꯝꯅ ꯇꯧꯕꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯖꯅꯅꯤꯅ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯕ ꯑꯗꯨ ꯇꯧꯕ ꯇꯥꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯝ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯖꯅꯅꯤꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯅꯕ ꯍꯥꯏꯗꯨꯅ ꯔꯥꯝ ꯑꯃꯗꯤ ꯃꯃꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯔꯥꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯕꯕꯥ ꯑꯩ ꯅꯪꯒ ꯌꯥꯝꯅ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯃꯄꯥ ꯑꯗꯨꯅꯁꯨ ꯍꯥꯏꯌꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯥꯝꯅ ꯃꯄꯥꯗ ꯍꯦꯛ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯒꯨꯝꯅ ꯕꯕꯥ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯔꯥꯝꯒꯤ ꯃꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ
ꯃꯗꯨꯒꯤ ꯔꯥꯝ ꯑꯗꯨ ꯃꯄꯥꯒꯤ ꯃꯅꯥ ꯑꯗꯨ ꯆꯪꯁꯤꯜꯂꯒ ꯆꯤꯌꯥꯔꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯔꯥꯝꯒꯤ ꯃꯄꯥꯅ ꯔꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯒꯤ ꯏꯃꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪꯒꯤ ꯏꯃꯥꯅ ꯅꯍꯥꯛꯀꯤꯗꯃꯛꯇ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯖꯕ ꯅꯍꯥꯛꯅ ꯀꯣꯂꯦꯖ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯗꯥꯏꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀꯌꯥꯗ ꯄꯥꯈꯠꯆꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯅꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯖꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯌꯦꯡꯉꯨ ꯔꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯁꯦ 12 ꯁꯨꯔꯕꯅꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯒꯅꯨ ꯑꯗꯨꯒ ꯔꯥꯝꯅ ꯃꯄꯥꯗ ꯕꯕꯥ ꯑꯩꯍꯥꯛ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯔꯥꯝꯒꯤ ꯃꯄꯥꯅ ꯀꯔꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯔꯥꯝꯅ ꯕꯕꯥ ꯑꯩꯍꯥꯛ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯛꯄ ꯆꯍꯤ 5 ꯐꯥꯔꯦ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯀꯩꯅꯣ ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯃꯍꯥꯛꯇꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯁꯥꯏꯟ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯃꯄꯥ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯕꯨ ꯕꯕꯥ ꯖꯅꯅꯤꯒꯤ ꯄꯦꯔꯦꯟꯁꯅꯗꯤ ꯑꯩꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯑꯁꯤ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯕꯕꯥꯅ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯉꯥꯡꯅꯕꯤꯔꯨꯔꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯄꯥꯅ ꯔꯥꯝ ꯑꯩ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯅꯤꯡꯗꯦ ꯃꯈꯣꯏꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯑꯗꯨꯗ ꯑꯩ ꯐꯣꯔꯁ ꯇꯧꯕꯗꯤ ꯄꯥꯝꯗꯦ ꯃꯗꯨꯗꯒꯤ ꯔꯥꯝꯅ ꯕꯕꯥ ꯑꯗꯨꯕꯨ ꯖꯅꯅꯤ ꯑꯁꯤ ꯑꯩꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯕꯕꯥ ꯑꯩꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕ ꯑꯁꯤ ꯀꯔꯤꯝꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯑꯩ ꯖꯅꯅꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯔꯥꯝꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯣ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯗꯤ ꯂꯨꯍꯣꯡꯕ ꯀꯩꯗꯧꯕꯒꯦ ꯃꯗꯨ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯨꯄꯤ ꯑꯗꯨ ꯍꯦꯛ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯅꯍꯥꯛꯀꯤ ꯅꯐꯤ ꯅꯔꯣꯟ ꯌꯣꯝꯃꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯗꯧꯕꯅꯤ ꯑꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯔꯥꯝꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯝꯗꯦ ꯃꯗꯨꯗꯒꯤ ꯔꯥꯝꯅꯁꯨ ꯍꯣꯏ ꯌꯥꯔꯦ ꯕꯕꯥ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯅꯍꯥꯛꯅ ꯇꯥꯟꯖꯟꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯅꯍꯥꯛ ꯂꯣꯏꯅ ꯊꯝꯖꯤꯟꯖꯧ ꯑꯗꯨꯕꯨ ꯑꯩꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯀꯤ ꯄꯨꯄꯨꯅ ꯊꯝꯕ ꯂꯟꯊꯨꯝꯁꯤꯡ ꯑꯗꯣ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯎ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯃꯥ ꯑꯗꯨꯅ ꯔꯥꯝꯗ ꯍꯦ ꯔꯥꯝ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯕꯕꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯉꯥꯡꯉꯤꯕ ꯑꯗꯣ ꯔꯥꯝꯅꯁꯨ ꯃꯃꯥꯗ ꯏꯃꯥ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯥꯝꯅ ꯑꯃꯨꯛ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯑꯒ ꯕꯕꯥ ꯃꯁꯤꯅꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯤ ꯁꯤꯅꯤꯃꯥꯒꯨꯝꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯑꯩꯍꯥꯛꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯉꯝꯅꯕ ꯏꯊꯟꯗꯅ ꯍꯣꯠꯅꯖꯒꯅꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯖꯅꯅꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯅꯥꯝꯇꯒꯤ ꯃꯄꯥꯟ ꯇꯥꯡꯗꯅ ꯍꯤꯡꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯃꯍꯥꯛꯄꯨ ꯍꯔꯥꯎꯅ ꯃꯇꯝ ꯆꯨꯞꯄꯗ ꯊꯝꯕ ꯄꯥꯝꯃꯤ ꯕꯕꯥ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯛꯄ ꯑꯁꯤꯗ ꯃꯄꯥ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯔꯥꯝꯗ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ ꯔꯥꯝꯅꯁꯨ ꯃꯄꯥꯗ ꯖꯅꯅꯤ ꯀꯧꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤ ꯑꯁꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯏꯪ ꯇꯞꯄꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯃꯥ ꯕꯕꯥꯕꯨ ꯐꯖꯅ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯃꯍꯥꯛ ꯆꯥꯛ ꯏꯟꯖꯥꯡꯁꯨ ꯃꯈꯟ ꯁꯨꯅ ꯊꯣꯡꯕ ꯍꯩ ꯕꯕꯥ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯄꯥ ꯑꯗꯨ ꯉꯁꯥꯏꯒꯩ ꯁꯨꯛꯆꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨ ꯅꯣꯛꯑꯒ ꯔꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯦꯡꯉꯨ ꯔꯥꯝ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯛꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯐꯔꯦ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯕꯨ ꯁꯣꯏꯗꯅ ꯌꯥꯎꯕ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯔꯛꯇꯕ ꯇꯥꯔꯕ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯏꯅꯕ ꯆꯠꯆꯕ ꯇꯥꯕ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯐ꯭ꯂꯦꯠ ꯑꯃꯕꯨ ꯂꯩꯕꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯕꯅꯤꯅ ꯑꯩꯍꯥꯛꯇꯤ ꯂꯨꯍꯣꯡꯕꯗꯤ ꯌꯥꯎꯕ ꯂꯥꯛꯄ ꯉꯝꯃꯣꯏ ꯍꯣꯏ ꯌꯥꯔꯦ ꯕꯕꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯣꯟꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝ ꯑꯗꯨꯗ ꯌꯦꯡꯉꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯥꯝꯒꯤ ꯃꯄꯥ ꯑꯗꯨꯅ ꯅꯣꯛꯑꯒ ꯍꯦ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯆꯠꯂꯣ ꯏꯃꯧ ꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯎꯅꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯅꯅꯤ ꯑꯗꯣ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯖꯅꯅꯤꯅ ꯀꯞꯄꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ ꯕꯕꯥ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯍꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯑꯁꯨꯝꯅ ꯋꯥꯁꯤ ꯍꯦꯛ ꯃꯈꯥ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅ ꯖꯅꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯀꯔꯤꯝꯇ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯏꯆꯥꯅꯨꯄꯤ ꯅꯪꯒꯤ ꯏꯃꯥꯅ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯐꯥꯎꯀꯤ ꯃꯃꯥꯡꯗꯒꯤ US ꯇꯕꯨ ꯆꯠꯂꯗꯤ ꯍꯥꯏꯗꯨꯅ US ꯏꯝꯕꯦꯁꯤ ꯑꯗꯨꯗ ꯚꯤꯖꯥꯕꯨ ꯐꯪꯅꯕ ꯀꯌꯥꯗ ꯀꯟꯅ ꯍꯣꯠꯅꯖꯔꯛꯄ ꯅꯍꯥꯛꯀꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇꯒꯤꯔꯥ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯍꯤꯡꯅ ꯄꯨꯝꯖꯜꯂꯝꯃꯕ ꯅꯠꯇ꯭ꯔꯣ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤꯗꯒꯤ ꯀꯥꯗꯒꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯑꯔꯣꯏ ꯖꯅꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯅꯅꯤ ꯑꯁꯤ ꯃꯄꯥ ꯑꯁꯤꯗ ꯕꯕꯥ ꯑꯩꯍꯥꯛ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯄꯒ ꯃꯄꯥꯗꯨꯗ ꯀꯣꯜꯂꯒ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯗ ꯀꯣꯜꯂꯒ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗꯨꯗ ꯕꯕꯥ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯁꯤꯅꯤꯡꯉꯦ ꯑꯩꯍꯥꯛ ꯁꯤꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯕꯕꯥ ꯑꯩꯍꯥꯛ ꯔꯥꯝꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯨꯝꯅ ꯃꯆꯦ ꯑꯁꯤꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯥ ꯑꯁꯤꯗ ꯍꯥꯏꯖꯕ ꯑꯁꯤꯗ ꯅꯍꯥꯟꯒꯩ ꯃꯔꯣꯟ ꯊꯣꯛꯂꯨꯗ꯭ꯔꯕ ꯖꯅꯅꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯁꯨꯅꯤ ꯑꯗꯨ ꯋꯥ ꯉꯥꯡꯉꯛꯂꯝꯃꯤ ꯁꯨꯅꯤꯅ ꯃꯄꯥꯗꯨꯗ ꯑꯁꯨꯝꯅ ꯂꯂꯤ ꯋꯥ ꯉꯥꯡꯉꯛꯑꯝꯃꯤ ꯕꯕꯥ ꯆꯤꯆꯦꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯤꯡꯕꯤꯔꯅꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯍꯟꯕꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯩꯁꯨ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄ ꯄꯥꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯆꯤꯆꯦꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯊꯤꯡꯕꯤꯔꯅꯨ ꯕꯕꯥ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯅꯤꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥ ꯉꯥꯡꯉꯛꯄ ꯑꯁꯤꯗ ꯖꯅꯅꯤꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯍꯔꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯨꯅꯤꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯒ ꯀꯞꯆꯔꯝꯃꯤ